Masigi monster manba doll asi lupa kayamuk piramgadaba mali. Samri chonga, lising natragana lising manga. Adubu masigi icham chamba karisu kanafam leitaba monster doll asi lupa karor ama fawba piduna leinari. Haukiba tha manga taruk asida masigi doll asi aduki matik popular oikibani. Misu panglaida leinai haiduna aikhoisu karino kamaina tawbano haiba fawba khangdana panglaida leinakiba doll ni. Aduga doll asibu saraga yolakliba company asidi haukiba sahi ama amu asida masigi monster doll asi yolaga $1.8 billion earn tawkibani. Subnadagi doll masa asibu lupa lising taradagina karor ama fawba piduna leinari. Adubu masigi monster doll asida kari special oiba yawbadagi yamna pamna paisa mayama piduna leinaribano. Marup mayambu DAshil 2.0 4Ever gi anoba video asida taramno chari. 2015 gi matamda Hong Kong gi writer Kasing Lung hairiba nupa asina monster kauba picture books ahum publish tawraki. Lairik asida masing yamlaba monster gi character kaya amasu yauri. Masigi manungda Labubu hairiba doll asisu amani. Mahaki lairik asida Labubu doll asi yamna phaba migi mateng yamna tawningba doll amagum utli. Adubu doll asina migi mateng tawruba khuding asoibata adumak thokpa character amani. Lairik sing asi publish tawkraba matungda writer Kasing Lungna mahaki lairikta yauriba character sing asi doll oina sarga yonba haurakhi. Masigi manungda Jimomo, Taikoko, Spooky, Pato amadi Labubu asi yauri. Adubu haurakpadadi mahaki doll sing asi phajana sales tawba ngamlamkhide. Masidagi Kasing Lungna Pop Mart hairiba Chinese company asiga yanabagi matung inna production amadi distribution tawnaba deal sign tawnarami. Worldwide market asida sanapot toys sing asigi market value asi $1 billion gi changni. Aduga millions of company kaya amadi pot sitadana survival struggle tawduna leibasu yauribani. Adubu Pop Mart company asina 2010 dagi hek haurakpadagi remarkable business tawduna lakli. Makhoigi secret oiba hidden factor ahum khak leiri. Ahanba asina chip production. China asi ngasi heavy and chip manufacturing country ama oiri. Maram asina country asigi production cost asi low oiribani. Anisuba maram asina affordability asini. Kasing Lungi doll sing asi market ta lakpa matamda subnatagi 29 to 89 yuan khaktapi. Saurakna lupa chahum chamri dagina lising fawbagi manungni. Masina maximum people gi oinadi affordable price ohelibani. Aduga ahum suba makhoigi master stroke asina blind box asini. Normally mioi ayambana tawnariba asidi dukanda chatlaga aikhoina apamba sanapot adu khallaga leiraga purakpa asini. Adubu Pop Mart company asinadi masida trick amakhak tori. Customer sing asi poti adumak leikhiba aduga hanjin leiningbadi fawkhidaba asidagi company asina blind box ki trending asi hawdokhibani. Karigumba customer sing asina blind box ta hapliba Labubu doll asi leirabasu box asigi manungda Labubu doll asi compulsory yauramgani. Adubu yauramgadoriba doll asi karamba makhalgi style no karamba machuno haibadi customer amadi store owner asi fawba khangde. Box asi hangdoklaga packet adu segairaba matungda khaktamak khangba ngamgadoribani. Masina Labubu doll asi leibagi satisfaction asi khakta natana addiction amasu chuhalibani. Netflix documentary amada asumna utli. Gambling tawriba mioi sing asi winning money aduda addict oikhibadagi hanjin sananingbad hatti hairi. Makhoina betting tawraba matungda result laklamdaigi feeling neurological thrill aduda addicted oikhibagi game adu hanjin sananingba fawribani hairi. Masiga chap mananani Pop Mart asina sanapot sing asida tawriba asi. Masigi thrill asi customer sing da faholibani. Box asi hangdoklaga karamba makhalgi Labubu yauramgani haibagi langtaknaba asini. Masi blind box da Labubu doll asi hapchillaga yolaga hekta customer sing asibu addict chuhanba nate. Company asina tawriba asi millions of similar toys chap manaba sanapot asi paktaknana manufacture tawraga masigi manungda khara unique oiba pakna fangandaba style oiba Labubu variant khara amuk hapchili. Masi blind box lising amagi manungda ama ani khaktaga thengnagadaba Labubu variant ni. Maram asina unique variant doll asibu fangnaba customer sing asina blind box asi hanjin leinaribani. Mataw asumna Pop Mart ki domestic sale asi tapna hengalaklami.
2023 matamda company asina $165 million net profit toki. Masisu Labubu trending asi laktringai mamangi profit ni. Labubu trending asi laktringai da Pop Mart company asi international recognition amata phanglamkide. Famous female K-pop band Blackpink gi singer Lisa asi mahaki singing style asi dagi hendoktuna mahaki personality asisu aduki matik famous oiribani. Adubu nongmadi randomly mahaki bag amada masigi Labubu doll asi yalaga lakpa asi Lisagi fansing na notice toki. Masigi matungda fansing asina masi kari posakno haiba research toba horokhibani. Masidagi Labubu gi trending asi horokhi. Masigi matungda Lisana Labubu doll sing asiga loinaba photo kaya ama kaplaga share torakhi. Masina Asian countries South Korea, China amadi Japan dadi Labubu doll asigi demand aduki matik hengalakhi. Masigi matungda amukasu Labubu doll sing asi famous celebrities Rihanna, Dua Lipa amadi Kim Kardashian nasu paiba asi makhoigi fansing na notice toki. Asigumba mayam asi ubadagi nupi masa sing asina makhoigi favorite celebrities sing asigi matau tamduna Labubu doll sing asi order toba horakhi. Masina Pop Mart ki production asi internationally high demand torakhi. Masida nupi masa sing asisu makhal tongan unique oiba Labubu variant adubu fangnaba hotnabada blind box asi masing khangdana leiba nupi masa kaya amasu yauri. Aduga khara amana social media da video namlaga thagatnabagi damakta Labubu doll sing asibu leinari. Masina TikTok ta hashtag Labubu gi video asi 1.3 million henki. Labubu khaktagi oiba dedicated Facebook group fawba hangki. Group asida member lakh ani hena join tori. Masidagi Labubu leiraga video namlaga social media da thagatpagi trending asisu horokhibani. Horakliba youth sing asina wakhal khandadaba makhai karisu kanadaba pot asida trending ohenbadagi Pop Mart company asidi free da market advertising ohenbire. Aduga makhoi sales adusu skyrocket yonu wangki. Pop Mart company revenue asi 2023 dagi 2024 fawba asida double da hengalakhi. Company asigi share 600% hengatki. Labubu doll amadi atopa monster character doll singi sales asisu 727% hengalakibani. Masina company asi foreign market ta entry taunaba opportunity ama fangki. Masigi matungda United States, United Kingdom, Australia amadi Singapore gumba country sing asidasu makhoigi outlet hangba horakhi. Masigi advantage asi lauraga Pop Mart company asina Pokemon, DC, Disney, Harry Potter amadi One Piece character sing asiga collaboration tawduna makhoigi su blind box semduna yonba horakhi. Chinese company Pop Mart asina Chinese apps TikTok asi sijanaraga Labubu trending asi tawraga world gi customer sing asibu apangba siraga Labubu doll sing asi sillaga billions of dollar revenue dori. Aduga China dana Labubu doll sing asi shadow bending torakli haibadi athingba thamjalakli. China gi hanadagi su tawduna lakpa strategy ama hairagadi atopa country sing asibu destroy tawba adubu masina Chinese people sing dadi sokhanba yaroi haiba asini. Ayamba company sing asina tawnariba asidi karigumba makhoigi product adu high demand laklabadi production capacity asi haingai leitana hengatli aduga market asida atenba matamda maximum revenue generate tawnabagi damakta masing yamlaba units kaya ama manufacture tawduna thajili. Aduga masida soiriba asina demand leiriba posak aduna hype handarakpa trending handarakpa matamdana pot silaktaba stock ta pairaga leiba asina company kaya ama loss oiduna leiribani. Adubu Chinese company Pop Mart asidi makhoigi product asi market ta high demand leirabasu yamna ka hena production tawkhide. Makhoigi sanapot sing asi stock ta thamjilaga customer sing asibu ngaihanduna tapna yoli. Masina customer singi wakhalda hojik leihaudrabadi loikhiba tare khanduna sat leisena hoba asini. Masida third party reseller singnasu khudong chaba lauri. Labubu gi limited edition sing asibu third party reseller sing asina leiraga tongana tangna yonbasu yauribani. Aduga trending asibu matung injariba miwai sing asinasu makhoigi status utnaba status wangi hainaba hotnabada karisu kanadaba doll asi lupa lising taradagina karor ama fawba piduna leinari. Masi hojik horakliba youth generation asigi khwaidagi asoiba wakhalon ama khakni. Social media gi status trending asibu matung innaba hotnabada aphafata mangjaba tongjaba thidaba makhai trending aduda matung inba sini. Non value product sing asida core principle ama khak yauri.
NFT asi marketa trending oirakiba matamdasu afawa influencer Logan Paul, Gary V makhoina NFT asi next level amada achauba Bitcoin amagi type ta marketing tokhibani. NFT asina aikhoigi future da achauba profit kaya ama pigani haina marketing tokhiba asina NFT asi karino kamaina tawbono haiba fawba khangdaba miyoi kaya amanadi afawa influencer singna hairibanina karigumba kharadi leramba yai khanduna NFT da millions of dollar thadanaki adubu masigi result oina NFT asi downfall tokhi paisa mangnakhi mataw asumna millionaire singasina billionaire oikhiba aduga micham praja paisa tanjariba singasina lairaba adumang oihobani. Labubu doll gi trending asi laktringaida fidget spinner gi trending asi su mayamna soidana thengnabiramgani. Spinner asi sanarabadi stress reliever maintain stability lei kholi haijinduna marketa aduki matik trending ohenkibani. Asumna company singasina lang thaklaga praja singasida non value product singasibu trending ohenduna namduna lehallaga millions of dollar talibani. Adubu masigi trending hype asi sahi fana chatpanate matam khara khaktagi wani social media gi trending asi matung innaba honabada ipang pangjaba praja singasina paisa manglaga to hoba aduga company dukandar singasina paisa bora tal hoba sini masini hojik horakliba youth amadi generation asigi asoiba